ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔꯤ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯝꯅꯕ ꯍꯣꯁꯄꯤꯇꯥꯜ꯫ ꯒꯨꯖꯔꯥꯠꯇ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯟꯖꯂꯤ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯥꯒꯤ ꯃꯅꯦꯒꯤ ꯁꯦꯕꯥ ꯇꯧꯅꯕꯒꯤ ꯂꯩꯈꯤ꯫ ꯑꯟꯖꯂꯤꯒꯤ ꯃꯅꯦꯅ ꯅꯥꯔꯛꯏꯕ ꯑꯁꯤ ꯈꯔ ꯀꯨꯏꯔꯦ꯫ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜ ꯀꯌꯥꯗ ꯆꯠꯇꯨꯅ ꯐꯅꯌꯥꯝ ꯀꯟꯅ ꯂꯥꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯌꯥ ꯊꯣꯏꯅ ꯐꯒꯠꯄꯒꯤ ꯃꯃꯤ ꯎꯔꯛꯇꯕꯗꯒꯤ ꯑꯇꯣꯞꯄ ꯅꯧꯅ ꯂꯤꯡꯈꯠꯂꯛꯂꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯦꯗꯃꯤꯁꯟ ꯇꯧꯗꯨꯅ ꯂꯩꯈꯤ꯫ ꯃꯤꯔꯣꯜ ꯂꯩꯖꯗꯕꯗꯒꯤ ꯆꯍꯤ 14 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯑꯟꯖꯂꯤꯅ ꯃꯅꯦꯒꯤ ꯁꯦꯕꯥ ꯇꯧꯅꯕꯒꯤꯗꯃꯛ ꯂꯩꯈꯤ꯫ ꯃꯅꯦ ꯑꯗꯨꯒꯤ ꯃꯆꯥꯁꯤꯡꯁꯨ ꯂꯩꯕꯕꯨꯗꯤ ꯂꯩ, ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯕꯒꯤ ꯃꯇꯝ ꯐꯪꯗꯕꯅ ꯑꯟꯖꯂꯤꯅ ꯁꯦꯕꯥꯔꯤ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯟꯖꯂꯤꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯛꯄ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯛꯂꯦ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯑꯟꯖꯂꯤꯒꯤ ꯃꯅꯦ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯎꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3 ꯇꯥꯔꯛꯄꯗ ꯑꯟꯖꯂꯤꯅ ꯃꯥꯒꯤ ꯃꯅꯦꯒꯤ ꯅꯨꯄꯥ ꯑꯗꯨ ꯍꯧꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯃꯥꯃꯥ, ꯏꯅꯦꯗꯣ ꯏꯁꯤꯡ ꯊꯛꯅꯤꯡꯉꯤ ꯍꯥꯏꯌꯦ, ꯑꯗꯣ ꯏꯁꯤꯡꯗꯤ ꯂꯣꯏꯊꯣꯛꯈ꯭ꯔꯦ, ꯃꯈꯥꯗꯒꯤ ꯂꯧꯔꯨꯁꯦ, ꯑꯝꯇ ꯍꯧꯒꯠꯂꯛꯑꯣ"꯫ ꯍꯣꯏ, ꯑꯩꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯔ ꯃꯥꯜꯂꯦꯗꯅ, ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯑꯟꯖꯂꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯥꯃꯥ ꯃꯈꯣꯏ ꯑꯅꯤ ꯃꯈꯥꯒꯤ ꯐ꯭ꯂꯣꯔꯗ ꯀꯨꯝꯊꯔꯛꯂꯦ꯫ ꯃꯈꯥꯒꯤ ꯐ꯭ꯂꯣꯔꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯁꯦꯕꯥꯔꯤ ꯑꯃꯗꯤ ꯑꯅꯥꯕꯁꯤꯡꯅ ꯆꯥꯅꯅꯕ ꯃꯥꯒꯤ ꯆꯥꯛ ꯊꯣꯡꯐꯝꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯟꯖꯂꯤ ꯍꯣꯏꯒꯤꯁꯨ ꯆꯥꯛ ꯊꯣꯡꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯏꯁꯤꯡ ꯑꯗꯨ ꯊꯝꯕ ꯃꯔꯝꯅ ꯃꯐꯝ ꯑꯁꯤ ꯇꯥꯅ ꯑꯟꯖꯂꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯥꯃꯥ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯊꯣꯡꯐꯝ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨ ꯌꯧꯗꯨꯅ ꯑꯟꯖꯂꯤꯅ ꯑꯆꯧꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯗꯒꯤ ꯏꯁꯤꯡ ꯈꯔ ꯈꯥꯏꯗꯣꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯆꯥꯛ ꯊꯣꯡꯐꯝ ꯑꯗꯨꯗ ꯃꯤ ꯑꯃꯁꯨ ꯏꯁꯤꯡ ꯍꯩꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯑꯟꯖꯂꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯥꯃꯥ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯗꯤ ꯂꯩꯕ ꯎꯗꯦ꯫ ꯑꯟꯖꯂꯤꯅ ꯏꯁꯤꯡ ꯑꯗꯨ ꯍꯩꯕ ꯍꯦꯛ ꯂꯦꯞꯄꯒ ꯇꯥꯔꯝꯂꯤꯕ ꯏꯁꯤꯡ ꯍꯩꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯦꯛꯇ ꯂꯦꯞꯈꯤ꯫ ꯃꯁꯤꯗ ꯑꯟꯖꯂꯤꯅ ꯏꯁꯤꯡ ꯑꯗꯨ ꯄ꯭ꯔꯞ ꯍꯩꯔꯒ ꯃꯥꯒꯤ ꯃꯥꯃꯥꯒ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯂꯦ꯫ ꯃꯥꯒꯤ ꯃꯥꯃꯥꯅ ꯇꯨꯡ ꯊꯪꯂꯒ ꯄ꯭ꯔꯞ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯃꯤ ꯏꯟꯅꯔꯛꯄꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯈꯤ꯫ ꯃꯗꯨꯗ ꯑꯟꯖꯂꯤꯒꯤ ꯃꯥꯃꯥ ꯑꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯟꯖꯂꯤꯒꯤ ꯃꯥꯃꯥ ꯑꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯂꯩꯍꯧꯕ ꯑꯗꯨꯗ ꯑꯟꯖꯂꯤꯅ "ꯃꯥꯃꯥ, ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯃꯥꯃꯥ ꯑꯗꯨꯅ "ꯀꯩꯁꯨ ꯇꯧꯗꯦꯗ, ꯆꯠꯂꯁꯤ" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯂꯥꯛꯂꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯤꯗꯤ ꯑꯗꯨꯝ ꯆꯠꯂꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯒꯨꯝ ꯌꯥ ꯂꯥꯡꯗꯨꯅ ꯉꯔꯪ ꯇꯤꯟꯗ꯭ꯔꯕꯁꯨ ꯃꯤꯗꯤ ꯑꯗꯨꯝ ꯂꯤꯄꯠ ꯆꯠꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯃꯥ ꯑꯃꯗꯤ ꯑꯟꯖꯂꯤ ꯀꯥ ꯍꯦꯟꯅ ꯀꯤꯕꯗꯤ ꯑꯣꯏꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯆꯠꯂꯤꯉꯩꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯂꯥꯎꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯔꯥꯏꯗꯒꯤ ꯀꯔꯣꯝꯗꯒꯤ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯅꯣ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯁꯨ ꯈꯪꯗꯦ꯫ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯤꯄꯠ ꯆꯠꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯇꯥꯗꯕ ꯖꯥꯠꯂꯥ ꯈꯪꯗꯦ, ꯃꯈꯣꯏꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯅꯈꯤ꯫ ꯑꯟꯖꯂꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯥꯃꯥꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃꯗꯤ ꯄꯣꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯄ꯭ꯔꯞ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯟꯖꯂꯤꯒꯤ ꯃꯅꯦꯅ ꯂꯩꯔꯤꯕ ꯋꯥꯔꯗ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯑꯟꯖꯂꯤꯅ ꯃꯥꯒꯤ ꯃꯅꯦ ꯑꯗꯨꯗ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯄꯤꯊꯛꯂꯦ꯫ ꯃꯈꯣꯏꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯁꯨ ꯏꯁꯤꯡ ꯄꯨꯗꯨꯅ ꯋꯥꯔꯗ ꯑꯗꯨꯗ ꯆꯪꯉꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯑꯅꯥꯕ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯨ ꯄꯤꯊꯛꯈꯤ꯫ ꯉꯁꯥꯏ ꯑꯟꯖꯂꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯥꯃꯥꯅ ꯇꯥꯈꯤꯕ ꯏꯁꯤꯡ ꯍꯩꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯨꯄꯤ ꯑꯁꯤꯅ ꯏꯁꯤꯡ ꯍꯩꯕꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯗꯨꯅ ꯑꯌꯨꯛꯇ ꯋꯥꯏ ꯁꯤꯠꯄꯤ ꯅꯨꯄꯤ 4 ꯂꯥꯛꯇꯨꯅ ꯋꯥꯔꯗ ꯑꯗꯨꯕꯨ ꯋꯥꯏ ꯁꯤꯠꯂꯤ꯫ ꯃꯁꯤꯗꯒꯤ ꯋꯥꯔꯗ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯅꯥꯕꯁꯤꯡ ꯑꯗꯨꯒꯤ ꯁꯦꯕꯥꯔꯤ ꯂꯣꯏꯅꯃꯛ ꯃꯤꯅꯤꯠ 15 ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯣ, ꯋꯥꯔꯗ ꯑꯁꯤ ꯋꯥꯏ ꯇꯩꯔꯒꯦ ꯍꯥꯏꯅ ꯋꯥꯏ ꯁꯤꯠ ꯁꯦꯡꯂꯤꯕꯁꯤꯡ ꯑꯗꯨꯅ ꯂꯥꯎꯊꯣꯔꯛꯄꯗꯒꯤ ꯑꯟꯖꯂꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯥꯃꯥ ꯋꯥꯔꯗ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯕꯥꯔꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ꯫ ꯃꯁꯤ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯊꯕꯛꯅꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝ ꯄꯨꯂꯞ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯂꯩꯔꯤ꯫
ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯟꯖꯂꯤꯅ ꯉꯔꯥꯡ ꯃꯈꯣꯏꯅ ꯏꯁꯤꯡ ꯄꯨꯁꯤꯜꯂꯒ ꯆꯪꯉꯛꯄꯗ ꯏꯁꯤꯡ ꯄꯨꯗꯨꯅ ꯆꯪꯉꯛꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯔꯛꯄꯗ ꯑꯟꯖꯂꯤꯅ ꯅꯨꯄꯤ ꯑꯗꯨꯗ ꯅꯪ ꯉꯔꯥꯡ ꯆꯥꯛꯁꯪꯗ ꯏꯁꯤꯡ ꯂꯧꯕ ꯆꯠꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯂꯤ ꯍꯥꯏꯅ ꯈꯨꯝꯃꯛꯏ꯫ ꯑꯟꯖꯂꯤꯅ ꯄꯨꯡ ꯀꯌꯥꯗ ꯆꯠꯀꯦ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9:30ꯗꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯃꯗꯨꯗ ꯑꯟꯖꯂꯤꯅ ꯅꯪꯗꯤ ꯉꯔꯥꯡ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄꯗ ꯏꯁꯤꯡ ꯄꯨꯔꯒ ꯂꯥꯛꯂꯤꯕꯗꯨꯗꯤ ꯃꯗꯨ ꯆꯥꯛꯁꯪꯗꯒꯤ ꯂꯧꯔꯨꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯗꯨꯗꯤ ꯆꯥꯛꯁꯪꯗꯒꯤ ꯅꯠꯇꯦ ꯀꯥꯟꯇꯤꯟꯗꯒꯤ ꯂꯩꯔꯨꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯑꯟꯖꯂꯤꯅ ꯆꯥꯛꯁꯪꯗꯒꯤ ꯂꯧꯕ ꯀꯔꯤ ꯀꯥꯏꯕꯒꯦ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯥꯟꯇꯤꯟꯗꯒꯤ ꯂꯧꯕꯗꯤ ꯀꯔꯤ ꯀꯥꯏꯕꯒꯦ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯑꯟꯖꯂꯤꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯉꯔꯥꯡ ꯃꯈꯣꯏꯅ ꯏꯁꯤꯡ ꯂꯧꯕ ꯆꯠꯄꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯟꯖꯂꯤꯗ ꯍꯥꯏꯔꯛꯏ, ꯆꯥꯛꯁꯪ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯈ꯭ꯔꯕꯗꯤ ꯀꯅꯥꯁꯨ ꯆꯪꯒꯗꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯪꯗꯕ ꯃꯤꯅ ꯆꯪꯂꯨꯔꯕꯗꯤ ꯃꯤ ꯑꯗꯨꯗ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯀꯅꯤ, ꯑꯗꯨꯒ ꯅꯥꯏꯇꯣꯝ ꯂꯥꯛꯄ ꯃꯤ ꯑꯣꯏꯔꯒꯅ ꯃꯊ꯭ꯋꯥꯏ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯅ ꯀꯤꯍꯜꯂꯛꯏ ꯍꯥꯏꯅꯩ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯑꯟꯖꯂꯤꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯇꯁꯦꯡꯅ ꯇꯜꯂꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛ ꯂꯩꯕ ꯇꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯋꯥꯔꯗ ꯃꯅꯨꯡꯗ ꯆꯪꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯃꯥꯒꯤ ꯑꯅꯥꯕꯁꯤꯡ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯧꯅꯈ꯭ꯔꯦ꯫ ꯑꯗꯨꯕु ꯑꯟꯖꯂꯤꯒꯤ ꯃꯅꯦꯒꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯣꯐꯤꯁ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯍꯧꯁꯥꯒꯨꯝꯅ ꯑꯟꯖꯂꯤ ꯃꯊꯟꯇ ꯑꯍꯤꯡ ꯂꯦꯛꯄ ꯇꯥꯈꯤ꯫ ꯉꯔꯥꯡꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤ ꯃꯅꯦꯒꯤ ꯅꯨꯄꯥ ꯑꯗꯨ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯅꯕꯒꯤ ꯁꯦꯝ ꯁꯥꯅꯔꯛꯏ꯫ ꯑꯟꯖꯂꯤꯁꯨ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯠꯇꯨꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯅ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯌꯦꯡ ꯆꯦꯡꯉꯤ꯫ ꯃꯁꯥ ꯑꯗꯨ ꯎꯔꯨꯕ ꯈꯨꯗꯤꯡꯃꯛ ꯄꯪꯈꯪꯗ ꯈꯪꯕ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯆꯥꯛ ꯑꯗꯨ ꯊꯣꯡꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯉꯁꯥꯏ ꯃꯥꯒ ꯋꯥꯔꯤ ꯁꯥꯅꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯀꯤꯔꯤꯕ ꯑꯗꯨ ꯀꯣꯛꯅꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯑꯟꯖꯂꯤꯅ ꯀꯤꯕ ꯑꯗꯨ ꯐꯅꯅꯕ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯕ ꯅꯠꯇꯦ, ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯛꯇꯪ ꯇꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯅꯨꯡꯇꯤꯒꯤ ꯂꯦꯞꯇꯅ ꯑꯗꯨꯝ ꯊꯋꯥꯏ ꯀꯌꯥꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯇꯝꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤ ꯑꯟꯖꯂꯤ ꯆꯥꯛ ꯊꯣꯡꯕꯗꯤ ꯂꯣꯏꯁꯤꯜꯂꯦ꯫ ꯑꯁꯨꯝꯅ ꯆꯥꯛ ꯊꯣꯡꯕ ꯑꯗꯨ ꯂꯣꯏꯗꯨꯅ ꯃꯥꯒꯤ ꯆꯥꯛꯁꯤꯡ ꯑꯗꯨ ꯑꯅꯥꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯄꯨꯅꯔꯛꯂꯦ, ꯑꯗꯨꯒ ꯆꯥꯛ ꯑꯗꯨ ꯑꯅꯥꯕꯁꯤꯡꯗ ꯄꯤꯖꯅꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯟꯖꯂꯤꯗꯤ ꯄꯥꯈꯠꯅ ꯍꯣꯕꯦ ꯇꯧꯕ ꯑꯗꯨꯗ ꯏꯁꯤꯡ ꯀꯥꯎꯔꯝꯂꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯆꯥꯛꯁꯪꯗ ꯏꯁꯤꯡ ꯂꯧꯕ ꯆꯠꯄ ꯇꯥꯔꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯃꯗꯨꯗ ꯆꯥꯛꯁꯪꯗ ꯆꯠꯃꯤꯟꯅꯅꯕ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯅꯥꯕ ꯑꯗꯨꯒꯤ ꯆꯥꯛ ꯏꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯃꯇꯝꯁꯤ ꯌꯥꯝꯅ ꯊꯦꯡꯕꯁꯨ ꯅꯠꯇ꯭ꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯟꯖꯂꯤ ꯃꯊꯟꯇ ꯆꯥꯛꯁꯪ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯀꯤꯅ ꯂꯥꯛꯄꯗ ꯆꯥꯛꯁꯪ ꯑꯗꯨꯗ ꯃꯤ ꯂꯩꯕꯒꯤ ꯁꯥꯍꯨꯝ ꯑꯃ ꯑꯟꯖꯂꯤꯅ ꯐꯪꯈꯤ꯫ ꯑꯟꯖꯂꯤꯅ ꯇꯞꯅ ꯑꯁꯨꯝ ꯆꯪꯁꯤꯟꯕꯗ ꯅꯨꯄꯥ ꯑꯃ ꯑꯅꯥꯕ ꯆꯥꯛ ꯄꯤꯖꯔꯝꯂꯒ ꯃꯍꯥꯛꯁꯨ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛ ꯋꯥꯈꯜ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯟꯖꯂꯤꯅ ꯄ꯭ꯔꯞ ꯆꯪꯉꯛꯄ ꯑꯗꯨꯗ ꯆꯥꯛ ꯆꯥꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯐꯠ ꯌꯦꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯏꯆꯟ, ꯑꯅꯥꯕ ꯆꯥꯛ ꯄꯤꯖꯔꯝꯂꯕꯣ? ꯃꯁꯤꯗ ꯑꯟꯖꯂꯤꯅ ꯄꯤꯖꯔꯝꯗ꯭ꯔꯤꯌꯦ, ꯏꯁꯤꯡ ꯀꯥꯎꯔꯝꯕꯗꯒꯤ ꯏꯁꯤꯡ ꯂꯧꯕ ꯂꯥꯛꯄꯅꯦ꯫ ꯑꯣ, ꯂꯧꯔꯣ, ꯑꯅꯥꯕꯗꯨ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ꯫ ꯃꯁꯤꯗ ꯑꯟꯖꯂꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯂꯒ ꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯄ꯭ꯔꯞ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯋꯥꯔꯗ ꯌꯧꯗꯨꯅ ꯑꯅꯥꯕ ꯃꯅꯦ ꯑꯗꯨ ꯆꯥꯛ ꯄꯤꯖꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯛ ꯄꯤꯖꯕ ꯂꯣꯏꯔꯒ ꯑꯟꯖꯂꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯍꯟꯗꯛꯇꯤ ꯑꯅꯥꯕ ꯁꯦꯕꯥꯔꯤꯁꯤꯡ ꯑꯌꯥꯝꯕꯅ ꯑꯅꯥꯕ ꯆꯥꯛ ꯄꯤꯖꯕ ꯂꯣꯏꯕꯒꯤ ꯃꯈꯣꯏꯁꯨ ꯆꯥꯛꯁꯪꯗ ꯃꯔꯤ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯅ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯟꯖꯂꯤꯁꯨ ꯃꯥꯒ ꯋꯥꯔꯤ ꯍꯦꯛ ꯁꯥꯟꯅꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯟꯖꯂꯤꯅ ꯃꯃꯥꯏ ꯑꯁꯨꯝ ꯂꯩꯊꯣꯔꯛꯄꯗ ꯃꯄꯥ ꯆꯥꯅꯅ ꯅꯨꯄꯥ ꯑꯃ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ,
ngasai Angelina ising loba lakpada thingnakiba nupa aduni nupa adu hojiksu sak saduna lerami madu ubada Anjali ingak ngai ngasaidagi hojik phawba sak saba hounati haina khallingai maga wari hek hek chanaba nupi aduna kaidorobage haina hangi maduda Angelina mana ising loba satpada nupa ama sak charambagi wari adu likhi hariba nupa adu hojik phawba asida sak sari sini haiduna nupa adubu masak taklami masida nupi aduna farese kona wari sanada si haiduna sak adu thiemduna pijare Anjali nupa adugi manakta changsillaga ngasai chaksang asida sak chahauba du nangna tra haina hangningki adubu sak toklaga phajana hanglage khanduna tuminna leikhi masagi matung mahak sak tokle leiriba mayam adusu mathang sak toknaduna magi sak sabagi pukham singadu phengnari tanja asida Angelina nupa adugi manakta lakdaga wari saba horai masida nupa aduna Anjalida nangna ngasaidagi aingonda karigumba khara hangningi haiba ai khangi haina khumlakhi Angelina su hoi chumi haiduna mana ngasai chaksang asida lakpa matamda nupa aduna sakcharambagi wari adu lirami madu tabada nupa aduna ingangangna aidi matam maduda saksadi haina khumlakhi wafam adu tabada Anjali hana kharaga kibaga amukke hena kire Angelina wari he chanaba nupi adu laklaga Anjali bu kaisu khanjalunu haina akiba adu phatharami saksang aduda lairiba singadu Anjali amadi nupa aduna sanariba wari adu tabada makoida thukiba wari kaya suliri makoina hospital asigi toilet tatpada toilet ki mapanda mi phunabagi makhon taba amadi hospital adugi thongnawdagi yengbada hospital adugi manakta leiriba gari park aduda mami sami mi chatpagi mami ukibana sinba wari kaya lirakli masida natana hanadagi khara kuina leraklaba nupa amana wari ama suliri nongma nungtang ama hospital asigi canteen kopi lauraga lakpa nupa ama magi makhong adu kanagumba amana pairaga foot ahum lom chingduna pukhi aduga amuk thadorakpadagi nupa adu phuk haugallaklaga wat tana chelakhi matamdo aikhoidi phone da game kanna sanari nupa aduna hobe masa adu kopi na pungchot chotlaga chelakpa aduda aikhoina kaidorage hangbada mana mangonda thokiba sing adu tamlai nupa adugi wafam adu aikhoina thajadabadagi aikoi anaba sebari nupa taru muk chatki aduga kopi lauruba nupa adu supor aduga nupa aduda mafam adu takhanki nupa aduna mafam adu taklaga mana lakpagi mawong amadi tusanbagi mawong adu aikhoida taklakpada nupa adu hanagumna kanagumba amana pairaga singki maduda aikoi mayamna tanaraga nupa adubu yanki masidagi amu thadorakpadagi aikoi mayamna mafam adugi security bu kana kauki tanja aduda hospital asigi security ahum mari lakhi aduga nungdang athengbada koilang langi mafam asi anaba mayam ama lei haiba si kawbra haina chairamlaga chatkhre aikoina mafam asida tamnabagi wari adu lirabasu maikoina thoina khandana kiradi nasana sagi watagi hendokano haramlaga chatki numittugi nonganbada nupa aduna yamandabadagi anaba adu discharge tawkhibani asumna saksang adu leiriba nupa aduna liriba wari adu tabada mayamdu hanadagi sahum khara phangbaga loina kinare masida Anjalidi amukke hena kiki masidagi mayamdu wari hanaba loinaraga magi wata chatnakhre masigi matung mayamdu magi thokpa tumnaba haurakle adubu Anjalidi tumba yakhide atay miyoi kharasu tumdabida headphone haptuna mobile da film jingbasu yawnari adubu hospital adudi pungchik chikle Anjalidi mangonda thokliba ukhiba adu ningsing wakhal amada tawduna leiri matamasida manina Anjalibu kauri Anjalina ine kaidorobage haina hangi masida mani aduna mapan thoke haina hairakpadagi Anjalina pela ama pusinduna mani adubu mapan thokhalle masigi matung Anjalina mani adubu ningthijana tumhallamlaga hakki ising adu haidoknabagi damak toilet lomda lakli
अंजलि तसेंगना कीबना लोरबनी अदुबु तौदबा यादबनिना महाक तंगाई फदना लाकली असुमना लाकपना महाक टॉयलेट अदु योरकले मतम असिदा ngasai saksangda sak charamba nupa adu nupagi toilet adudagi thorai madu ubada anjali masa adu swai lauki masa pumba tu chungki nupa aduna anjali ubada kaurai hai chan ising hai topa lakliro anjali du wakal imang mang bagum haina khumki nupa aduna o fare fare haido haina hairam laga parap adum chakre masida anjalina बुत्तुदी नत्तमाले हाइना खंदुना महाक टॉयलेट अदुदा संगदुना इसिंग अदु हाइदोकलगा पेला अदु सामली मतम असिदा थंगनबदा लेरिबा नुपागी टॉयलेट अदुदा मी अमना सोर थबेत थबेत होनबगी मखोल अमा ताराई अंजलिदु किरकपदगी पेला अदु काबक काबक सामलगा परप थोरकले मतम अदुदा नुपारोंगी टॉयलेट अदुगी थोंग अदु मनुंगदगी कोक कोक थिलई अंजलिदु चप लेप्तुना थोंग अदुदा येंगदुना लैखी मसिदगी इखंग खंगहौदना टॉयलेट अदुगी मनुंगुमदगी अंजलि हाइना ngंगलगा अकीब खोंजल द कौरई खोंजल अदु तारुबदगी अंजलि कीदुना मागी वाट अदोमदा कन्ना चेलई महांगना कन्ना चेलकपदा ngasai sakchangda sak charamba nupa adu अंजलिना चेलकलिबा अदोमदा मतुंग ओंथोकलगा लेपलगा लेरमी मधुदा अंजलिना नुपा अदुगी मनाक्ता चेंसिनदुना टॉयलेट तमना हौरे हाइना लाउ लाउदुना चेंसिली अंजलिना नुपा अदुगी मनाक हेक चौरपदा नुपा अदु ममाई सट लेथोरई नुपा अदुगी ममाई अदुदी मुसिन मुना इपाक पाई मचिनबाल अमदी मनातोन जाउते ममेन अदुसु इरंग लंगना पांगली मधु उबदा अंजलि ngamjabi थादुना कन्ना लाउरमलगा ज्ञान अदुमक मांगदुना वानथखरे अंजलिना लाउब ताबदगी हॉस्पिटल अदुदा लेरिबा सिक्योरिटी अमदी नर्स पेशेंट सेवारी अटेंडेंट पुनमक चेंसिनरई अंजलिना ज्ञान मांगलगा लैमाइदे तारगा लेरंबा अदुदा मयामना माबु लौखत्तुना इमरजेंसी रूमदा पुसिंदुना डॉक्टर सिंगना ज्ञान लाकना बहोनरी पावदु मनीना तादुना युंगी मियोई सिंगदा फोन तौदुना कौखी मसिदगी युंगी मियोई अमदी अंजलिगी ममा मपासु लाकले मस्तिगी मतुंग पुंग अमा मखाइमुक लाकनरबा मतुंग अंजलि ज्ञान लाकले डॉक्टरना करमना मफम मसिदा ज्ञान मांगलगा लेरमलिबनो हाइना हंखी मसिदा अंजलिना मंगोंदा थोखिबसिंग अदु लोइना तमखी मसिदा डॉक्टरना मधु नंगना हेना खंजिनबदगी नंगी वखलना सेंगत सागतपनी हाइना हाइखी अदुबु अंजलिना वखलना नते असेंगबनी हाइना कन्ना हाइरी मसिदा डॉक्टर सिंह अदुना वाटर लेरिबा मिसिंग अदुदा अंजलि असि करी करी तौखिबगे हाइना हंगी मसिदा मयामना मासे ngसाइदगी करिनोमा इतौ तौवी हाइना खुमलई मसिदा अंजलिना मागा पुनमिनखिबा मियोइसिंग अदुदा नंगा चाक चामिनरिबदुदी नंगा वारि सानरिबदुदी नंगा हॉस्पिटल असिदा नुपा अमा लाइवुंगै हाइदुदी हाइना मथंग मथंग हाइरई अदुबु मखोय मयाम अमतना माना हारिबसिंग अदु अमत खंगलमदे मयाम अदुना अखोयदी नंगा अमुक्ता चाक चामिनद्री वारि सानमिनद्री हाइना खुमनरई वाफम अदु ताबदा अंजलिना खंगलकले मागा ngसाइ वाइ वारि सानखिबा चाक चामिनखिबा अमदी मागी मतेंग पांगलिबसिंग असि मसी पुनमक हॉस्पिटल असिदा लेरिबा थवाइसिंग असिना सायोन तौदुना मागी ममिता हॉस्पिटल असिदा लेरिबा मिसिंगी सकलोन लौदुना माबु सानबनी हाइबा महा ज्ञान लाकले महागना असुमना खंदुना लेरिबा मयामदु असुम कोइने जिंगनपदा लेरिबसिंग अदुगी मतुंगदा मखोय मखोयगा मसक सब मानबा मियोय अममम लेपा अदु अंजलिना उखी मधु उबदा अंजलि अमुकसु ज्ञान मांगदुना वानथखी मसिदगी अंजलिगी ममा मपाना अंजलिबु युमदा पुथदुना अमाइब अमदा येंगहलुगे हाइदुना अंजलिबु युमदा पुथरकलगा अमाइब अमदा येंगहनखी अमाइब अमना अंजलिबु अजा पूजा कया तौबिबदगी वाखल लाकले अमाइब अदुना अंजलिगी ममा मपादा हॉस्पिटल अदुदा अमुखना अंजलिबु चंगहनगनु हायमलगा अमाइब अदुसु चटखरे मसिदगी अंजलिना सेवा तौरंबा मनी अदुसु मथंगी नोंगानबदा डिचार्ज तौदुना युमदा पुथरकले युमदा पुथरकपदगिदी अंजलिना मखा ताना मनी अदुबु सेवा तौखी मथंगी नुमित हुमनी सुबदा
hospital aduda migi mami mayam ama satpa mingonda thawai kayana sangsinduna akiba thabak kaya tawrakpagi video record kaya thadorakhi maraksida Anjalina toilet tatpada mami sami tawba amuba amana matung inabadu hospital adugi CCTV footage ta ukhiba saktam ama TV news ta yarakhi Anjali gi mama mapa mane amadi leiriba imung manung singadu Anjali bu yingduna Anjali bu siramnida haiduna sonari masigi matung ikoi koidana hospital adu shut down lauthokhi asumna hospital adu but makol oina laikhi wari asi Gujarat ta asing thokiba wari amada yumpham oiba warini wari asida asoiba aranba wahai wata kaya yaurabasu ngakpi yu haijari mayambu aroibada amukka hana khoirumjari